Pokning wakhal animak lupsinduna Lia khutta pairiba lairikto munna yengduna pari. Rubina manaktuda magi phamungdu semjinbiri. Amuk muksu pariba lairikdudagi mamai leithораktuna Rubida yenglei. Mana semlibadu soibra haidunabu yenglibra natraga atopa maram amabu leiribra. Phamung sembalori nangsidoina phamgesu phamu. Couch ta famliba Liado machi lengde Rubida munna yenglaga tapna haire. Rubia Nang si wari se paraba. Lia mana pairiba lairikto haifet thangatuna ulei. Ruby sumamai khasik lei thoktuna yenglei. Lairiktugi cover da nupi amagi photo hapi. Asangba machugi dress set pa nupi amani. Ruby thausadana khumlei. Bhadeda aina lairik paba urabo nangbo. Nang khaktana lairik ta ngaujabai wani. Thaina so aina basketball sanaraga nangna nakangi bench ta novel paraga dum leibado. Ruby haukraba matamdu ningsingladuna khazik noi. Maso Liagi manakta changsilaktuna couch to the family. Lia nakanda famliba Ruby da munne yenglaga amuk tapna hanglei. Rubia kaidorage kaigino nang basketball sanaba tokrido aduga bakery oina kamaina khanjiluradi sungtha thajade. Ruby amuksu thausadana maya ihi higatuna haire. Sum makhal mathelni punsisi Pirakliba paukhomdu yaningde haibagum Lia Ruby da adumak munne yengduna lei. Ruby bhab taraduna sor sangna hondoklaga tapna paukhom pire. Matamda upusu leikidaba matung aigi financial support pibinaba kanamta leikidi. Sports sanaba pamjaba khaktana yade. Diet tagi hauraga sports ki equipment, setnaba dress, sanabagi poche. And above all, you like cakes. So, sales su thokpa nangi pamjaba chapot su pizaba ngamba. It was a win-win situation for me. Paukhumdu tarabasu Lia reaction amata ulakte. Tumina dumag Ruby de yengduna le. Wahan thok handokpa ngamdaba karino khangdaba magi mit yengduni pangal thok handribasi. Tofam khang handribasi. Yenglamba mit yengdo mamai fat lei thoktuna famlambadagi fuk haugatki. Wa machet ama phau ngangdana Lia phamungda kakhatlaga mamai lei thoktuna mamit uishilaga leiki. Mataududa Ruby khazik nokladuna manak changsilaga blanket to khajik chingkhatuna sembirami. Couch ta tariba lairik to paikhatuna amuk haifet yengi. Mana paramba mapaduda bookmark to yepsinbiraga manakta leiriba table duda thammi. Ruby couch ta famna phamungda tumlibi Liabu tumin yengli. Asuk nakna su leiraga asuk lapnaba phongna haijaba sungamdaba lotna thambasu wahanba. Amuksu kubliba apaba kurangban si segaiduna undokrasira khalli. Amuksu manungda lotliba machu si magi machu natte hairaklabadi kari oihoba. Kupsin baso mugyada, chamthok baso mugyada. Wakhal mayam si khana Ruby makhotna mamaidu upsinduna ngaihak tuminle. Ngasi thajadana hanglakiba wahangsingdugi paukhumdo mahak piningkidabani, achumbani. Ruby gi punsida lawkiba phirep khuding, punsigi tangka khuding Liana chawna mafam kanduna lagli. Lamyan bana lairik makha tambagi Pondicherry da chatkraba matung Lia masado itaw tawraga thabak amatada pukning changba ngamkhidabani. Amuk muksu magi pandam phangdaba yade haiduna mathanta angawbigum chagani thakani kawba makhai magi thabakta luptuna leibasu yawki. Awaba nungaiba nokpa kappa amata oikhibani. Sakfam amadagi sukhong hongkhidabani. Pakhatchakibani Rubina Liagi mawong mataw singdubu uraga. Masigi matung Liana ihan hanba oina mamon minok tamlakkiba numitto Ruby kaudri. Ruby! Magi haunabi chingaga kaubido tumliba Rubydo khonjelduna haudoi. Kaino kaidorage du gyam kana kauridubo. Haugatloba kainom purieba. Kai puraino nambu commercial suit amalayina chatkidaine. Adu loiragane amagi office ta changubaniba aduga tu CPRE madu haiduna box ama puthorakduna Ruby gi phamung mathakta thami cake na trofsidia noyama do adoi birthday ro natte ai do ngasai ne shooting do bada expressionless oina take to tara kun muk lowi wakhal se chai thoi amana shooting loiraga magi manakta chango haibadu da changubani aduga cake CPRE mana haibada asise magic ne hai
ai su si charaga ne magic torakpra yengoi. Wari du taraga Ruby ngak chanana Lia da muk yengi. Cake ki box tu da muk yengi. Lia box tu tapna hangtoi. Red velvet cake. Red da ngauzabane akhoi ama se. Lia cake tu piece macha ama kaklaga chai. Oh my, oh my, oh my. Lia mamit mana lauthokuna machinda wahai khrasi hairaga famlambadagi famungduda longna haithaki mataududa Ruby pakhatna Lia kidorogi ba khutta pairiba lemhoriba cake kharado amuk chasile. Wow. Chinbal maya duda cream frosting duso itai ribani adobu Lia mondrang amada tawagum cake du jana maithongda mapung phaba minok amatamle. Minok Haktuna thamkibani minoksi Ruby gi Wakhalda Ruby gi thamoida. Lia muk fuk hogatuna pish ama mukaktuna Ruby de ile. Si amdeyung khuhau se leitre. Lia na illibado Ruby su chai mamon minok tamla imagso. Hautra aina haidra asing music ne haba. Yam hawe. Adobo masimadi Lia na khangkhidre Ruby gi maithongda takiba minok to karina kanana tamhalibano haibadude. Maithong makalamna cake tu chariba Lia gi matawu yengjari. Asengba isa se magic ama taw khraboining. Hangchit ne shooting ama horani. Heroine gi banang pisabagi. Heroine de aine hena nei thokhradi ka main tawne. Confidence say skyrocket tawre haba. Mathanta murum sonduna nganglibi Lia gi mangau thiba matawdu yenglaga Ruby su pukningda momon nokjari. Makeup tuda nomit tuda Ruby phirip ama lawkhibani. Achamba natte. Malim sibu mathak makha olhanbada chauna mafam kankiba phiripni. Nonganba numitta Ruby Yai Entertainment gi building mamang da lepli. Ayuk oibana office timing su oibagi employees sing do mahai pangchen da January. Madam Junim to unajagi. Reception da family banupi do computer screen do dagi mamai khasik lei thorak laga Ruby de yenglei. Audition gi already mamang week ta tokre. Mathangi amu karak pangai biru. Nati audition gi nati. Madam Junim to unajagi. Appointment hana lobi bro. Wahang du da Ruby mamai khasik non thaduna laude haibagum mangak tu fatfat hairi. Tanja du da receptionist to famlam badagi fuk hogat ki. Kari maram gi no haibadu khangning na Ruby su mamai lei thorak pani. Mapa chana na main geta changlak libanu pido ure. Juni mayam gi Madam Juni. Khong du gi so tonga na brain ama pan bagum khangchen chen ki bani mamang du da. Basketball sanabagi skill du na haigadra leiriba miyam do koilit lituna chatlaga Juni gi mamang da khuru khudak kunduna leiki. Security sing do chongsin du na mabu ching thok na bahot ne. Lia gi friend ni Lia gi mayam marak tu da kari haigani khangda Ruby mana thokpa lauri. Lia gi ming palak padu da Juni na security sing du da thado o haina ingit tawi. Juni na Ruby bo magi office ta kausiladu na famhalli. Mamai on sinduna faminabada Ruby masado ithak thakatli. Hanadi Juni bu photo da TV da khak ubani wari tamak tabani. Adubu ngasidi mamang da famduna leibada kari haigani kari taugani ingaw ngawi. Lia gi mamanabi ne heba. Hoi. Kirup yengduna paukhom pire. Mataudu da Juni khazik nokladuna amuk makhatare. Kari leire. Kari haining bano. Hekta hayone. Ruby masado kari haigani khanpham khangdraduna sofa da famlambadagi fat kumtharakduna floor da khuru khudak kunduna Juni gi mamangdale. Mataudu da pakhatna Juni changsinduna mabu chingkhatpi. He hawaluse adumna tawganu. Icha Lia gi mamanabidi aigi su ichani ne. Karino chingnadana hekta hayo. Ruby hawgatlabaso Juni gi makhutpo chejet paishinduna amukso kirup tawna wangang le. Madam, aigi manabido. Lia do. Hayune. Lia do. Superstar mo henbiu. World class superstar. Please. Madam, ay madugi damag. Ay nangamjabal oy na tawjaki. Please. Konjal ni club peri ngang liba matawdu uraga kaya di nungsire. Marup amana marup amagidamag asiphaw tawba ngamliba amuksu khalli. Lia na tawhaliba jatla haina adubu Lia gi magun chapchana khangba Juni na madu thazakhide.
खल्लुदबनी वखल नौरिबा महकना असिगुम्बा वाहैसिंग हाइरकनी हाइबा जुनीना चंगसिंदुना रुबीबो मागी मनाक्ता फमहल्ले से सिदा फमुसे नंगी मिंगदी करी कवे रुबी कवे मेडम ओहो लिया ने हेके खाइबा ममानबीदो ओइरे नंदी करी करी तमीबा कॉलेज दी कदाइदा कारिबा कॉलेज आई लाइक मखा तमद्रे पाउखुमदुदा मुक्सो इंगंगई असुक नौरिबा महकना करी मरम्बु लेदना लाइरिक तमद्रिबनो वाहंगना योमलबा जुनीगी मिटिंगदुदा रुबी थुना पाउखुम पिरे आई अखोय पपुदो हंदक लेखिदबनी मदुदगी अदुम फरक तादना खजिक्तंग हाइबदा भाब तारे जुनी असुक चमजबा थमोय सिंगबा अंगांग अमबो असुमना लेवना मांगहनिंगखिदे लौसिंग लेबा जुनीनी रुबीदा येंगलदुना हाइरे नंगबो हुजिक्ता नंगना ngamjaba khudingmak tawge haibadaine लाइरिक तमनबा सेल फाव लेतबना हकना आइदी बिजनेस वुमन आइगी मोटोदी गिव एंड टेक नि नंगना आइगोंदा करीबु पीबा ngamgadawribano हंगलकलिबा वाहंगदो पाउखुम पीबा ngamde इकाइबना मसादो तौफम खंगदा चिनबाल चिकतुना खांगी खल्लुदबनी असुमना मंगोंदा ओनसिंदुना वाहैसिंगसे हाइरकनी हाइबा चुम्मी करीसुमरी थोकनदबा महकना हाइबा वाबो एकता तराई तराई यारकद्रा मतौदुदा मु जुनीना मखा तारे कंडीशन अमगी मखाद ऑफर अमसु पी मसिदा नहाकना यारबदे आइशु आइगी ngamjaba थाकता होटनागी वाहैसिंगदु ताबदा नोनथरंबा ममाइदो फत नोंखले माइथोंग मकालामना रुबी पाउखुम पिरे एनीथिंग मैडम एनीथिंग हाइबियु आई तौजगी आई ngamgani जुनी सोर सांगना होंदोक्तुना रुबीदे येंगदुना हाइरे आई नंगबो अवाबा थबक तौदुना सेल पियु हाइरो नंगसु इचागुम्बनी हाइयो नंगी अपाम्बा नंगना तमनिंगबा नंगना तौनिंगबा करी ले मदुदगी तालकपा सेलदुगी 30% देंगोंदा पीगदबनी लियाना वॉग मैगजीन की कवर फोटो हेक ओइबा ngamba matamda नंगी सेल सिंगबदो लेपा यागनी वाहैसिंगदु ताबदा रुबी ममित मना चप युंख्रे वॉग मैगजीन रुबी की मतौदुदा जुनीदो खजिक नोई नंगबु लिया से सुपरस्टार ओइहलो हाइबदाइने वॉग खक्ता नथे ग्लोबल अवार्ड्स फाउबा युमदा पुरखनगे सो रुबी खरी खल्ली रुबी ngahak wakhal khali magi mamluraba lambi so mangalama fangde adugi shumathakta liya giso ngai hak tumin leiruraga ruby juni da mukon silaktuna watap na haire ado aide liya gamna math science am haiba soid hayeng lairik tamuraga loishin bangam dradi matik chaba thabak phangdradi mataudu da juni do khangnok nok thore aina math science haibrane mahibu math science khaktaro anything nangna tamningba hainingba kaino hayo ruby wahai singdu hek tabaga magi lepluraba basketball sanabado amuk nauna mingchanbiyo amuk sanaba hoge haibado haige haiduna maya kathoklubani adubu chap lepkre kathoklamba maya do khumjinkre pumna maksidagi tayonnaba top tonganba paukhumama pirakhibani ai cake sabatam ning baking class ta mingchanbiyo paukhumdu tabada juni khajik ngak chanane yeng adubu apenba oire haiduna nokfet tawre asingbadi लियाबो बेटी की मनाक्ता थमदुना वैनकूवर फिल्म स्कूल दा मिंग चन्नबा जुनी ना हानदगी प्लान सिनबा लोइना लोइरबनी अदुबु रुबी की मतौदु उरगा वाफमदु लोटसिनखे कोना चही खरगी मतुंगदा असेंगबा सिंगदु खंगलकपनी मतमदुददी मंगोंदा हेना थौना हापनबा दिलदो मखोय अनि असुमना यानखिबनी मागे स्पोर्ट्स करियर गी गोल्डन चांस अमा फंगलबसो रुबी मदु सैक्रिफाइस तौखिबनी लियाना केक तु चाबदा नुमित्तुदा मागी माइथोंगदा ताखिबा मिनोक्तुगी दमक पुंसि चुप्पा बास्केटबॉल थेंग्रबसु तोके निंखिबनी मिनोक्तुबु उबा फंगनी हाइरबदे रुबी लियागी दमक खुदिंगमक तौबा ngamgani हाइना वासखिबनी थोंग कन्ना थिलकपगी मखोलदुदा रुबी ज्ञान खंगता तारे ngasaiदगी वाखल अमदा मंगलुरेदना कुइरबा मल्लबा लमाई कया सो फाक्तोक्लुरे हौगतुना रुबी थोंगदो हांगदोक्लुय बबोगा याइचेनबगा ओइरमे
Ayuk, Ruby na ngahak sanglingay makoy aniso ngahak potharubani. Ruby gi bakery thong hangbagi matam oirakle haiduna mahut sinnaba makoy ani amuk laklibani. Ibema Ruby, thengdri bro, aikoy amuk labani na yaranida. Hoida bobo, aishu chatnaba tawragi. Hoi hoi, ihe, Liadi muktum sin khrabra tawrisina, ngahak lairadi Dr. Ram amuk laani ne. Ruby chatnaba pochai prap loisele. Dr. Ram laktringaida chatnaba tawi. Uningde tasingna Ruby di lamyan babu. Sawa phatringa siso, irai laina ngakpi basungam loy. Bema, Lia, haugat lo ne, namana bise chatlagi hairi ne, Dr. Ram chula ne. Lia do, mamit haifet noira duna haugalay. Mamit hek pang thokpaga mapachana na lipliba YAICHENBA mitchanari. Mathanta mamon minok amatamki. Uribani nakanda liplibi Ruby su khuding makto. Mataudu uraga sauningba kalakpa su phaurai. Ai chatluki. Hayang anta lao. Haribado kaishu khumlamdana Ruby suklap tawraduna thoke. Matam ikan kanadana Dr. Ram sulaklame. Lia na mafam sida lairakliba shi numit kunni muk suraklabani. Haujikti Dr. Anjali sulagli. Dr. Anjali ga punna Dr. Yaishna su yauna lamyanba makoy ahum round check kidamak lagli. Senior Dr. su yawana haujikti lamyanba mana tawning ba tawba yadre. Good morning Lia. Good morning Doctor. Lamyanba ngarang tawkiba test ki report singdo laabro. Dr. Anjali na lamyanba da onsinduna hanglakpani. Lamyanba magi iPad ta documents ama hangdokduna ulay. Sida laser madam. Dr. Anjali report singdo amamamta jingthaduna kupna yengli. Good, very good. Sida ayamba loina normal range ta lairine. Next week tadi discharge to babu yar or even 5 days matung da tawra faw yar ni sidi. Wahay singdo tabada babu di harawbana loirabani. YAICHENBA su mapan thongda di uthoktana manungda tumina nungayba fangdokli. Bobo na Dr. Hoina hotnabibagi ibe mathuna phagat pangam libani. Aikhoi khaktana nateda. Liana so aikhoi gi advice to kaidana inbadagi thuna aikhoi gi target to yobangam libani. Ado Lia. Dr. Yaishna noki tawduna Lia da onsinduna kauri. Kaya yanka. Spoiler ma hebigi. Nang hojik ne na phajathoi. Ado sorry. Treatment loidri phawdi nangi doctor na mingsal yingba yade haibani na uncle upai leite he. Mayamdo wahaidu da pulap nokmine. Achumbani Lia hosik ne hena faza thokle maithong da khutsemgi aki amau yekselambado hosikti madu yaudраbaso masa mathanta khajaiga do nganglai na ba machu ama so haptuna hena magun yawhalle. Phazababu pamdaba ahenbabu kalaktaba kana leibagi. Sanariba wari singdo tana nakanda lepliba lamyanbana Lia da yengliba mityengdo YAICHENBA na khudingmak urami. YAICHENBA sukladuna lamyanbagi matawdo munna yengduna le. Mityeng amana mi hatpa yarabadi ngasaina lamyanbado matup chama thoktuna matat taramlani. Lamyanba vital check tawraga aigi cabin da lao ko. Hoy madam. Dr. Anjali ga Dr. Yaishna ga thokraba matung lamyanba magi check tawfam thokpa tawri. Nakanda mamit khana yengduna lepliba YAICHENBA busu udaba natte. Adubo usittabagum mana thokpa magi mathau tawduna le. Anidugi matawdu uraga bobo pakhatna kauri. YAICHENBA ngasigi di mid morning di apple ga yogurt ka pizza wana harakpan. Fresh loin lairabani. Nang semdo amunba makhalaga amta khaibirakera. Hoidam. YAICHENBA lepliba lamyanbada parap yenglamlaga rich lairiba adomda chatli. Rich hangdoktuna lairiba sem mari mangado tap paiduna yeng. Sidi kumaina munba khandoiba. Mathanda khali YAICHENBA. Kaidawrage ne bungo kuina fridge to hangdoklaga lairiduba. Khare hena machu ngangsinba mayarungani. Ado oina khairo. Machu. Amuksu machu. Hairakliba wahai singdu tabada YAICHENBA khutum kana tashinduna tawfam khangda khangi. Kuina lairabadi chingna khrani haiduna semama pat paikhatle. Phajana masung khaiduna plate haptuna puthore. Puthorakliba semdu uraga bobona. Haima, sidai hena munba yawdrabrane. Ama yawkhigum tawdaine. Masi haiduna bobo fridge to hangdoktuna amuk yengle. Sida lairi sidi aina khare hena ngangsinbado khallo hairaga. Mamai lei thorakpada Liana pisum suklaga bobo da munna yengduna lairami.
ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯕꯣꯕꯣ ꯅꯣꯛꯁꯤꯟꯅꯦ꯫ ꯍꯣꯏꯗ, ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯎꯅꯤꯗ꯫ ꯆꯥꯔꯣ ꯆꯥꯔꯣ꯫ ꯂꯤꯌꯥ ꯌꯥꯏꯆꯦꯟꯕꯅ ꯄꯨꯔꯛꯂꯤꯕ ꯁꯦꯝꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯆꯥꯅꯕ ꯁꯦꯝ ꯁꯥꯏ꯫ ꯑꯁꯤꯗ ꯁ꯭ꯀ꯭ꯔꯟꯆꯤꯁꯇꯣ ꯑꯝꯇ ꯄꯤꯕꯤꯔꯛꯀꯦꯔꯥ? ꯌꯥꯏꯆꯦꯟꯕꯗ ꯃꯀꯣꯟ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯥꯏꯆꯦꯟꯕ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯁ꯭ꯀ꯭ꯔꯟꯆꯤꯁ 3-4ꯗꯨ ꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯒ꯭ꯔꯤꯟ ꯃꯆꯨꯗ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ, ꯑꯇꯩꯗꯨꯗꯤ ꯏꯀꯣꯝ ꯀꯣꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯊꯥꯡꯒꯠꯀꯦ ꯇꯧꯔꯝꯕ ꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯆꯤ ꯂꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯆꯨ, ꯑꯃꯨꯛꯁꯨ ꯃꯆꯨ꯫ ꯃꯥꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯗꯨꯗ ꯕꯣꯕꯣꯅ ꯑꯣꯏꯅ ꯈꯨꯝꯂꯦ꯫ ꯅꯣꯏꯒꯤ ꯁ꯭ꯀ꯭ꯔꯟꯆꯤꯁ ꯅꯨꯡꯆꯤꯁ ꯃꯃꯤꯡ ꯃꯌꯥꯝꯗꯣ ꯏꯕꯨꯡꯉꯣꯁꯦ ꯉꯧ ꯉꯧꯔꯝꯃꯅꯤꯅꯦ꯫ ꯁꯤꯁꯦ ꯀꯗꯥꯏꯅꯣ? ꯅꯁꯝꯗꯣ ꯑꯩ ꯄꯨꯟꯁꯤꯟꯕꯤꯔꯒꯦꯁꯦ꯫ ꯕꯣꯕꯣꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯀ꯭ꯔꯟꯆꯤꯁꯇꯣ ꯑꯃꯠꯇ ꯄꯥꯏꯈꯠꯇꯨꯅ ꯂꯤꯌꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯃꯁꯝꯗꯣ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯗꯨꯐꯥꯎ ꯃꯆꯤ ꯂꯦꯡꯗꯦ꯫ ꯂꯨꯈꯝꯗꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛ ꯑꯃ ꯇꯞꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯐꯨꯡꯒꯠꯂꯛꯇꯨꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄꯒꯨꯝ ꯂꯦꯞꯄ ꯉꯝꯂꯛꯇꯦ꯫ ꯃꯃꯤꯠ ꯇꯔꯪ ꯆꯠꯂꯛꯏ꯫ ꯇꯥꯃꯣ, ꯑꯩ ꯑꯁꯥꯏꯐꯥꯎꯗ… ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯀꯩꯗꯧꯔꯒꯦꯅꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯁꯨ ꯃꯄꯥꯟꯗ… ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯂꯝꯌꯥꯟꯕ ꯈꯨꯗꯤꯡꯃꯛ ꯎꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯂꯝꯌꯥꯟꯕ ꯁꯥꯏꯀꯦꯇ꯭ꯔꯤꯁꯅꯤ꯫ ꯃꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯨꯞꯅ ꯅꯩꯅꯕ ꯉꯝꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯌꯥꯏꯆꯦꯟꯕꯒꯤ ꯉꯁꯤꯒꯤ ꯃꯇꯧꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯆꯤꯡꯅꯗꯕ ꯉꯝꯈꯤꯗꯦ꯫ ꯆꯤꯡꯅꯈꯤ꯫